MATAM SANGNA private practice Touramba rims ki doctor Singh lupta Changjaraktuna Wakhal Taminnaba KANGLEIPAK Communist Party ki MAIKEIDAGI CHEKSIN wa THAMLAKLI Party asina thadorokpa cherolama damakhatana high press amadi media da rims ke director medical superintendent amadi mari leneba singna private thavak Touramba doctor Singh leirabadi pau pibirak u action lokhat kani haina thamki bo wafam gi matung inna party asina doctor Singh gi maming matha lauthok khrabasu tumina leisinduna haido ki bo wafam thabak ta onthok tana leiri Kulai paiba gang khutpu kharana party asina chathariba thavak thoram Singh laina ngakthokpa ngamgani haina leiri haiba Kangbangamlei, rims ki highly corrupted oiraba officials singna gang khutpu semgatuna ningtam lanhawagi maikum uptuna miyam marakta leiba kharaga lautuna duna sena machin menba yabagum luf asida chatharakpa thawong lepkadabani amadi luf asina thamkiba wafam lumna lobiduna achumba asengba tawduna manaba khunai ama semgatnaba honabada pumnamakna sogot piyu haina cherol asina makhatari